January Tang Amadagi Houduna, January Tang Kuntraga Matoi Faoba Chatthariba, 30 Kuntraga Tarit Suba National Road Safety Month 2026 ki SARUK OINA District Transport Office THOUBAL District Administration THOUBAL ga KHUTSAMNADUNA GARI THOURIBASINGBU WAKHAL TAHANBAGI THABAK LEPTNA CHATTHARI Ngasisu District Asigi Manung Channa Leiba THOUBAL Bazar, Yaripok Bazar, Lilong Bazar, Amadi, Babu Bazar na chingba mafum kayada, publicity na chingba chatuna, miyamda awareness kaya piki. District Transport Office mamangda chathakiba awareness amada SARUK yaraduna. DTO THOUBAL Irengbam Himo Chandrana Phongdorakpada, DC THOUBAL na chair lauduna semkiba District Road Safety Committee sinasu, DC THOUBAL gi miyeng makhada District Asigi tongan ba mafamda koina chatuna haukiba January amadagi LEPTNA miyamda awareness pibagi thabak chathari. Gari thoba matamda ingadaba chatna kanglon sing khanghannabagidamak school college singda chatuna mahiroi singda awareness kaya piri. Lambida lakpa miyoi kaya amadasu awareness piri loinana niyam kaina lakpa kaya dagisu chalan chingba kagli. Awareness ki thoramasi January kuntraga mathoi fawa LEPTNA chathagigani loinana gari THOURIBASINGNA niyom sing ngaktuna lambigi asoyangam yaudaba district ama state ama amadi leibak ama ohenbada miyam punna SARUK yabiu haina phongdorakhi. National Road Safety Month ka mari lainana akoi District Transport Office THOUBAL gi team na 1st January dagi 31st January bau chathagadaba Road Safety Month ka mari lainana akoi District Road Safety Committee akoi gi DC na chair tawbiba committee sigi makhada akoi District Transport Office THOUBAL na awareness kaya marum ma chathajari akoi January 1 dagi haurakpase ngasi phauda अखोई चालान मैम कक्तना अदगी अवेयरनेस मैम पीदना लाइरिबा अखोई पब्लिक की लंबीबु सिनबीरिबा मैम खुदिंगमक्ता अखोई अवेयरनेस जी तत्तना पांथोकचरी ngasisu अखोई मरुओइना अखोई पब्लिक प्लेसेस हदी अचिनबा जगह सिंगदा मार्केट एरिया सिंगदा अखोई लंबी की चटना कांगलोन अदगी अखोई मसी चटना कांगलोन सिंग असि कायरगदी ई चालाना चिंगबा कईबसी मसीगी अफफता मयाम अवेयरनेस पांथोकचरी अदो ngasi general public ta akoina appeal tawningbasi akoi lambi gi chana kanglon asi lambi asi miyam gi ni aduna akoina e chalan transport department traffic police naga akoina kaiba e chalan si mayam da kakning dana kakpa nachade masi akoi gi public na masi khatang mayam gi lambi si naba matam da safe oina ba mayam gi phanana ba aduna chana kanglon sing ngak na chatna na ba hona jabani masida akoi gi laibiri ba praja miyam na su masi afaba wakhalon da lauraga adagi gari thauba matam da helmet uppa seat belt phabi ba ano gari gi che chang asi sunaba loinama pubiraga masi public ta akoina masi lambi gi akoi gi chana kanglon sing si phajana pangthok minaraga akoi gi chawkhatpa THOUBAL ama chawkhatpa leiba chawkhatpa manipur ama loinama ki mayam punama ki afaba chawkhatpa ama leibak si chawkhatpa da mating pangbiu na appeal tawjari